ꯉꯁꯤ ꯄ꯭ꯔꯦꯖꯦꯟ ꯇ꯭ꯔꯨꯠꯀꯤ ꯌꯨꯇꯨꯕꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤ ꯉꯥꯡꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯇꯤ ꯁꯔꯒ ꯂꯩꯕꯥꯛ ꯀꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯂꯦꯜꯂꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯥꯡꯒꯗꯧꯔꯤ꯫ ꯑꯍꯥꯟꯕꯃꯛꯁꯤꯗ 1 Peter chapter 1ꯒꯤ 15ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ, ꯅꯈꯣꯏ ꯅꯆꯠ ꯅꯇꯧ ꯄꯨꯝꯅꯃꯛꯇ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯃꯔꯝꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏ꯫ ꯑꯗꯨ ꯍꯥꯏꯅꯕꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯍꯥꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯅꯈꯣꯏ ꯂꯧ ꯍꯥꯏꯕꯅꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯂꯩꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯌꯥꯊꯪ ꯐꯖꯅ ꯉꯥꯛꯏ, ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩ, ꯑꯅꯥꯕ ꯀꯌꯥ ꯃꯔꯨꯝ ꯐꯍꯟꯕꯤ, ꯑꯁꯤꯕꯁꯨ ꯍꯧꯒꯠꯍꯟꯕꯤ, ꯑꯗꯨꯗꯒ ꯑꯐꯠꯇꯕ ꯁꯩꯇꯥꯟ ꯇꯣꯡꯕꯁꯤꯡꯁꯨ ꯂꯧꯊꯣꯛꯄꯤ, ꯑꯗꯨꯒ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯕꯤ, ꯑꯗꯨꯒ ꯃꯤꯒꯤ ꯐꯠꯇꯕ ꯃꯤꯒꯤ ꯄꯥꯞꯇꯨ ꯀꯣꯛꯄꯤ꯫ ꯑꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯥꯅ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯁꯤꯕꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ, ꯄꯥꯡꯕꯤꯕ, ꯊꯧꯖꯥꯜ ꯍꯩꯕ, ꯐꯠꯇꯕ ꯇꯧꯗꯕ, ꯑꯐꯕ ꯂꯝꯆꯠ ꯇꯧꯕ, ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯕ ꯍꯥꯏꯕꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯃꯥꯜꯂꯨ ꯍꯥꯏꯕꯅꯤ, ꯃꯔꯝꯗꯤ ꯑꯁꯦꯡꯕꯅꯤ ꯅꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯝꯆꯠ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯁꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯅꯤꯁꯨꯕꯗ 1 Corinthians chapter 3ꯒꯤ verse 13ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ, ꯅꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯪꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯪ ꯑꯗꯨ ꯃꯥꯡꯍꯜꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯏꯁꯣꯔꯅ ꯃꯥꯡꯍꯟꯒꯅꯤ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯁꯪꯗꯤ ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯃꯗꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯁꯪꯅꯤ ꯍꯥꯏꯗꯅ ꯍꯥꯏ꯫ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯪꯅꯤ, ꯅꯈꯣꯏꯅ ꯃꯥꯡꯍꯟꯒꯅꯨ, ꯁꯦꯡꯍꯜꯂꯨ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯁꯦꯡꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛ, ꯏꯁꯣꯔꯅ ꯆꯥꯒꯅꯨꯀꯣ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇꯣ ꯑꯗꯨ ꯆꯥꯗꯕ꯫ ꯑꯗꯨꯒ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯒꯗꯤ ꯂꯦꯚꯤꯇꯤꯀꯁ chapter 10ꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯒꯦ, ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯔꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯂꯩꯔꯦ ꯃꯁꯤꯗ꯫ ꯑꯗꯨꯒ ꯃꯁꯤꯒꯤꯗꯒꯤ ꯁꯥ ꯉꯥ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯃꯁꯤ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯤꯁꯥ ꯍꯥꯏꯕ, ꯍꯧꯖꯤꯛ ꯈꯥꯏꯅꯤꯒꯨꯝꯕ, ꯍꯤꯗꯥꯛ ꯃꯅꯥꯒꯨꯝꯕ ꯍꯛꯆꯥꯡꯗ ꯄꯣꯏꯖꯟꯒꯤ ꯁꯔꯨꯛꯁꯦ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯟꯖꯥꯛ, ꯏꯁꯣꯔꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇꯨ ꯆꯥꯔꯣꯏꯗꯕꯅꯤ, ꯆꯥꯎ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇꯨ ꯆꯥꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯁꯣꯔꯒꯤ ꯁꯪꯅꯤ, ꯃꯗꯨ ꯃꯣꯠꯍꯟꯒꯅꯨ ꯍꯥꯏꯕꯗꯨꯗꯤ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛꯇꯨ ꯆꯥꯒꯅꯨ ꯍꯥꯏꯕꯅꯦꯕ꯫ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯁꯤ ꯁꯦꯡꯗꯕ ꯏꯁꯣꯔꯒꯤ ꯁꯪ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯏꯁꯣꯔꯒꯤ ꯁꯪꯅꯤ, ꯑꯁꯦꯡꯕ ꯁꯪꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛꯇꯣ ꯆꯥꯔꯒꯗꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯪꯗꯣ ꯃꯣꯠꯍꯟꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯁꯪ ꯃꯣꯠꯍꯟꯕ ꯃꯤꯁꯤꯡꯗꯣ ꯏꯁꯣꯔꯅ ꯃꯥꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯧꯅ ꯃꯁꯤ ꯂꯦꯚꯤꯇꯤꯀꯁ chapter 10ꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯧꯅ꯫ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯚꯥꯞ ꯇꯥꯐꯠꯇꯕ ꯀꯅꯥꯒꯨꯝꯕꯅ ꯂꯦꯚꯤꯇꯤꯀꯁꯇ ꯄꯤꯔꯤꯕ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛꯁꯤꯗꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯄꯤꯕꯅꯤ, ꯑꯩꯈꯣꯏꯗ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯚꯥꯞ ꯇꯥꯐꯠꯇꯕ ꯂꯤꯗꯔ ꯀꯌꯥ ꯃꯔꯨꯝꯅ ꯁꯟꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯗꯗꯨꯅ ꯄꯪꯆꯥ ꯆꯥꯅꯩ꯫ ꯃꯁꯤ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛ ꯍꯥꯏꯗꯅ ꯏꯕꯁꯦ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯂꯩꯇ꯭ꯔꯤꯉꯩꯗ, ꯏꯖꯔꯦꯜ ꯍꯥꯏꯕꯗꯤ ꯌꯥꯀꯣꯕ ꯈꯣꯏ, ꯑꯥꯏꯖꯦꯛ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝ ꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯃꯈꯣꯏꯗ ꯍꯥꯏꯒꯅꯨ, ꯅꯣꯋꯥꯒꯤ ꯃꯇꯝꯗꯨꯗ ꯐꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯋꯥꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯏꯁꯣꯔꯅ ꯍꯥꯏꯌꯦ, ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯍꯤ ꯃꯅꯨꯡꯁꯤꯗ ꯏꯁꯣꯔꯅ ꯅꯣꯋꯥꯗ ꯍꯥꯏꯌꯦ, ꯅꯣꯋꯥ, ꯁꯦꯡꯗꯕ ꯑꯁꯦꯡꯕ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯕꯁꯤꯡꯁꯦ ꯖꯨꯔꯥ 8
ꯈꯣꯝꯖꯤꯜꯂꯣ ꯑꯗꯨꯒ ꯁꯦꯡꯗꯕꯁꯤꯡꯁꯤꯅ ꯖꯨꯔꯥ ꯑꯃꯃꯝ ꯄꯨꯁꯤꯜꯂꯒ ꯍꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯣ ꯍꯥꯏ ꯃꯗꯨ ꯃꯔꯣꯏ ꯃꯅꯥꯎ ꯑꯣꯏꯅꯕꯒꯤꯗꯃꯛꯅꯤ ꯑꯗꯨꯅ ꯁꯦꯡꯗꯕ ꯍꯥꯏꯕ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯅꯣꯋꯥꯒꯤ ꯃꯇꯝꯒꯤ ꯃꯃꯥꯡꯗꯨꯗꯒꯤ ꯍꯧꯅ ꯂꯩꯔꯝꯈ꯭ꯔꯕꯅꯤ ꯃꯗꯨ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯄꯤꯕꯅꯤ ꯍꯥꯏ ꯃꯗꯨ ꯅꯠꯇꯦ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯑꯁꯦꯡ ꯁꯦꯡꯗꯕ ꯄꯤꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯄꯤꯕꯅꯤ ꯃꯤ ꯑꯃꯇꯪꯒꯤ ꯌꯥꯠ ꯑꯃꯇꯪꯒꯤ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯗ ꯏꯈ꯭ꯔꯕꯁꯤꯡꯁꯤꯗꯤ ꯖꯦꯅꯦꯁꯤꯁ ꯇꯨ ꯔꯤꯚꯦꯂꯦꯁꯟꯁꯤ ꯃꯅꯨꯡꯗ ꯏꯕꯁꯤ ꯑꯃꯠꯇ ꯃꯥꯡꯗꯦ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕꯗꯁꯨ ꯑꯅꯧꯕꯗꯁꯨ ꯀꯔꯤꯁꯨ ꯃꯥꯡꯗꯦ ꯃꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯕ ꯃꯈꯩꯗꯨꯗꯤ ꯃꯥꯡꯗꯦ ꯍꯣꯏ ꯃꯁꯤꯗ ꯕꯥꯏꯕꯜꯒꯤ ꯃꯅꯨꯡꯗ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯇ꯭ꯔꯤꯉꯩ ꯐꯥꯎꯕꯒꯤ ꯆꯠꯅꯔꯝꯒꯗꯕ ꯃꯣꯖꯦꯁꯅ ꯏꯔꯝꯕ ꯌꯥꯊꯪ ꯁꯤꯔꯤꯃꯣꯅꯤꯌꯦꯜ ꯂꯣ ꯏꯔꯥꯠ ꯄꯨꯌꯥꯒꯤ ꯌꯥꯊꯪꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯃꯈꯩꯗ ꯑꯃꯠꯇ ꯃꯥꯡꯗꯦ ꯍꯧꯖꯤꯛꯀꯤ ꯌꯥꯊꯪ 10ꯁꯤꯁꯨ ꯑꯣꯜ ꯇꯦꯁꯇꯤꯃꯦꯟꯗ ꯄꯤꯔꯝꯕꯅꯤ ꯃꯁꯤꯁꯨ ꯃꯥꯡꯗꯦ ꯑꯗꯨꯒ ꯂꯤꯕꯤꯇꯤꯀꯥꯁꯇ ꯄꯤꯔꯝꯕ ꯁꯦꯡꯗꯕ ꯁꯥ ꯉꯥ ꯆꯥꯒꯅꯨ ꯍꯥꯏꯕꯁꯤꯁꯨ ꯃꯥꯡꯗꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯂꯀꯤꯗ ꯏꯕ ꯇꯥꯏ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏ ꯑꯗ ꯇꯥꯏ ꯄꯤꯕꯁꯤꯁꯨ ꯃꯥꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯥꯏꯁꯦ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯤꯅꯔꯤ 10 ꯇꯥꯏꯁꯤ ꯑꯗꯨꯗꯒꯤ ꯌꯥꯊꯪ 10ꯁꯤꯁꯨ ꯑꯩꯈꯣꯏ ꯆꯠꯅꯔꯤ ꯍꯥꯏꯕꯗꯤ ꯆꯠꯅꯗꯅ ꯅꯠꯇꯔꯥ ꯍꯨꯔꯥꯟꯒꯅꯨ ꯆꯤꯟꯊꯤꯒꯅꯨ ꯃꯤꯍꯥꯠꯒꯅꯨ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯊꯪ 10ꯅꯦꯕ ꯌꯥꯊꯪ 10ꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕꯁꯤꯡꯁꯦ ꯑꯅꯧꯕ ꯂꯥꯏꯔꯤꯛꯇ ꯃꯥꯡꯉꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯦꯡꯗꯕꯗꯤ ꯑꯗꯨꯝ ꯁꯦꯡꯗꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯁꯦꯡꯕꯅꯤ ꯃꯁꯤ ꯚꯥꯞ ꯇꯥꯅꯗꯕꯒꯤ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯆꯤꯟꯗ ꯆꯪꯕꯁꯤꯗꯤ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯂꯩꯇꯦ ꯈꯣꯡ ꯍꯥꯝꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯐꯖꯅ ꯕꯥꯏꯕꯜ ꯄꯥꯗꯕꯗꯒꯤ ꯁꯤꯔꯥꯟ ꯇꯨꯔꯥꯟꯅ ꯑꯔꯊꯍꯟꯕꯅꯤ ꯃꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯌꯤꯁꯨꯅ ꯈ꯭ꯔꯤꯁꯇꯅ ꯑꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯤꯕꯣꯞꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯃꯈꯣꯏ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯛ ꯆꯥꯔꯦꯕ ꯃꯇꯝ ꯑꯗꯨꯒꯤ ꯌꯍꯨꯗꯤꯁꯤꯡꯗꯣ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯥꯏꯔꯝꯕꯅꯤ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯌꯤꯁꯨ ꯅꯪꯒꯤ ꯁꯤꯕꯣꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯊꯨꯒꯥꯏꯌꯦ ꯃꯈꯨꯠ ꯍꯥꯝꯗꯅ ꯆꯥꯛ ꯆꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯕꯗꯨꯗꯤ ꯀꯔꯤꯁꯨ ꯃꯥꯡꯕ ꯂꯩꯇꯦꯅ ꯆꯤꯟꯗ ꯆꯪꯕꯗꯨꯗꯤ ꯑꯗꯨꯝ ꯈꯣꯡ ꯍꯥꯝꯕ ꯆꯠꯀꯗꯕꯅꯤ ꯅꯈꯣꯏꯅ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯦꯡꯗꯕ ꯉꯥ ꯁꯥꯁꯤꯡꯁꯦ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯕꯗꯨꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯔꯊꯍꯟꯗꯅ ꯄꯪꯆꯥ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯧꯅꯔꯤꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯅꯤꯁꯨꯕꯗ 1 Corinthians chapter 3ꯒꯤ 16ꯗ ꯅꯈꯣꯏꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯁꯪꯅꯤ ꯏꯁꯣꯔꯒꯤ ꯁꯪꯗꯨ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯕꯗꯤ ꯃꯣꯠꯍꯟꯒꯅꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯁꯦ ꯍꯥꯠꯀꯅꯤ ꯍꯤꯡꯍꯜꯂꯣꯏ ꯍꯥꯏꯕꯅꯤ 1 Corinthians 3ꯒꯤ ꯁꯤꯗ 16ꯗ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯍꯛꯆꯥꯡꯁꯦ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯍꯥꯏꯅꯕꯅꯤ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯂꯤꯕꯤꯇꯤꯀꯥꯁꯇ ꯏꯔꯤꯕ ꯁꯥ ꯉꯥ ꯑꯗꯨꯁꯤꯡꯗꯨꯁꯨ ꯁꯦꯡꯉꯦ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇ ꯆꯥꯒꯗꯕꯅꯤ ꯁꯦꯡꯗꯦ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇꯣ ꯆꯥꯔꯒ ꯅꯈꯣꯏ ꯍꯛꯆꯥꯡ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯆꯤꯟꯖꯥꯛ ꯑꯁꯦꯡꯕ ꯆꯥꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯃꯣꯠꯄ ꯆꯤꯟꯖꯥꯛ ꯆꯥꯕꯁꯤ ꯍꯛꯆꯥꯡꯗ ꯃꯣꯠꯍꯜꯂꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯃꯅ ꯃꯊꯪꯗ ꯀꯔꯤꯅꯣꯒꯤ ꯄꯤꯇꯔꯒꯤ ꯃꯐꯝ ꯄꯤꯇꯔꯅ ꯚꯤꯖꯟ ꯑꯃ ꯎꯏ ꯃꯥꯒꯤ ꯚꯤꯖꯟꯁꯤꯗꯗꯤ ꯑꯃꯥꯡꯕ ꯁꯥ ꯉꯥ ꯃꯌꯥꯝꯁꯤꯡꯁꯦ ꯗꯝꯕꯨꯔꯗ ꯊꯥꯗꯔꯒ ꯃꯗꯨ ꯆꯥꯎꯏ ꯃꯗꯨ ꯄꯤꯇꯔꯒꯤ ꯚꯤꯖꯟ ꯑꯁꯤꯁꯨ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯎ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯗ ꯁꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯍꯥꯏꯅꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯍꯨꯗꯤꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯇꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯦ ꯂꯤꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯅ
ꯅꯈꯣꯏ ꯖꯥꯠ ꯕꯤꯍꯥꯠ ꯈꯥꯏꯒꯅꯨ ꯖꯥꯠ ꯄꯨꯝꯅꯃꯛꯇ ꯆꯠꯂꯒ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯁꯨ ꯂꯤꯊꯣꯛꯎ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨ Acts chapter 10ꯗ ꯄꯥꯕꯤꯌꯨ ꯑꯗꯨ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯃꯥꯡꯕ ꯁꯥ ꯉꯥꯁꯤꯡꯗꯣ ꯐꯔꯦ ꯆꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯖꯥꯠ ꯕꯤꯍꯥꯠ ꯈꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ Acts chapter 10ꯗꯨꯗ ꯄꯥꯔꯒꯗꯤ ꯑꯔꯣꯏꯕꯗ ꯄꯤꯇꯔ ꯃꯁꯥꯃꯛ ꯆꯠꯂꯒ ꯀꯣꯔꯅꯦꯂꯤꯌꯁ ꯍꯥꯏꯕꯁꯤ ꯀꯣꯔꯅꯦꯂꯤꯌꯁꯁꯤꯗꯤ ꯖꯨꯗꯤ ꯅꯠꯇꯕꯅꯤ ꯃꯈꯣꯏꯗ ꯆꯠꯂꯒ ꯃꯥꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯚꯥꯞ ꯇꯥꯅꯗꯗꯨꯅ ꯑꯃꯥꯡꯕ ꯂꯣꯏꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯏ ꯃꯁꯤ ꯑꯃꯥꯡꯕ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯚꯥꯞ ꯇꯥꯅꯗꯅ ꯇꯧꯕꯅꯤ ꯑꯗꯨ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯤꯇꯔꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨꯗꯤ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛꯁꯦ ꯆꯥꯎ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯠ ꯕꯤꯌꯥꯠ ꯈꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯂꯩꯇꯔꯦ ꯄꯪꯆꯥ ꯆꯥꯕ ꯌꯥꯏ ꯍꯥꯏꯅ ꯉꯥꯡꯅꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯪꯆꯥ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯜꯒꯤ ꯋꯥꯍꯩꯗ ꯀꯔꯤꯅꯣꯗ ꯅꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯗ ꯌꯦꯠꯅꯒꯅꯨ ꯑꯗꯨꯗ ꯍꯥꯏꯕ ꯈꯔꯁꯨ ꯂꯩ ꯄꯣꯜꯒꯤ ꯋꯥꯍꯩꯁꯦ ꯂꯨꯕꯅꯤ ꯄꯣꯜꯁꯤꯗꯤ ꯌꯥꯝ ꯍꯩꯕ ꯃꯤꯅꯤꯅ ꯐꯤꯂꯣꯁꯣꯐꯤ ꯋꯥꯡꯕꯅꯤꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯃꯤꯁꯤꯡꯁꯦ ꯈꯔ ꯚꯥꯞ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯄꯣꯜꯃꯛꯅꯁꯨ ꯃꯁꯥꯃꯛꯅ ꯑꯁꯤ ꯑꯃꯥꯡꯕꯁꯤꯡꯁꯦ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯗꯦ ꯃꯥꯅ ꯍꯥꯏꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯏꯔꯥꯠ ꯄꯨꯌꯥꯒꯤ ꯁꯥ ꯆꯥꯕ ꯆꯥꯗꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯁꯥ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯁꯨ ꯄꯪꯆꯥ ꯆꯥꯎ ꯍꯥꯏ ꯑꯗꯨꯅ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥ ꯀꯔꯤꯁꯨ ꯂꯩꯇꯦ ꯕꯥꯏꯕꯜꯗꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕ ꯂꯣꯏꯅ ꯃꯈꯩꯁꯨ ꯂꯣꯏꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯂꯩ ꯏꯁꯣꯔꯅ ꯁꯦꯝꯕ ꯂꯣꯏꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯆꯥꯕ ꯌꯥꯕ ꯑꯁꯦꯡꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯕꯅꯤ ꯕꯥꯏꯕꯜꯗ ꯆꯥꯕ ꯌꯥꯕ ꯍꯥꯏꯕꯁꯤꯡꯁꯤꯗꯤ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕꯁꯤꯡꯗꯤ ꯍꯥꯏꯕꯅꯤ ꯆꯥꯗꯕ ꯌꯥꯗꯕꯁꯤꯡꯗꯨꯗꯤ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗꯤ ꯕꯥꯏꯕꯜꯒꯤ ꯃꯅꯨꯡꯗ ꯆꯥꯕ ꯍꯥꯏꯅ ꯂꯧꯅꯗꯦ ꯑꯗꯣ ꯃꯁꯤ ꯚꯥꯞ ꯇꯥꯅꯗꯅ ꯇꯧꯕꯅꯤ ꯃꯁꯤ ꯄꯣꯜꯗꯤ ꯃꯤꯅꯦ ꯏꯁꯣꯔꯅ ꯃꯁꯤꯗꯤ ꯃꯥꯡꯉꯦ ꯍꯥꯏꯕ ꯆꯤꯟꯖꯥꯛꯇꯣ ꯃꯥꯅ ꯁꯦꯡꯉꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯥꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯅꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯦꯡꯕ ꯑꯃꯣꯠꯄꯁꯤꯡꯁꯦ ꯂꯩꯇꯔꯦ ꯄꯪꯆꯥ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤ ꯑꯥꯏꯖꯥꯌꯥ 66ꯀꯤ 15-17 ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯄ꯭ꯔꯚꯨꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯥ ꯁꯥꯎꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯆꯥꯔꯝꯕꯁꯤꯡ ꯑꯣꯛ ꯁꯥ ꯑꯃꯁꯨꯡ ꯎꯆꯤ ꯃꯁꯥꯅꯆꯤꯡꯕ ꯆꯥꯔꯝꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯃꯩꯗ ꯊꯥꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯚꯨꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯤꯁꯨ ꯃꯩꯗ ꯊꯥꯗꯅ ꯍꯥꯠꯇꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯒ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯤꯡꯗꯣ ꯁꯣꯏꯗꯅ ꯃꯩꯗ ꯊꯥꯗꯅ ꯍꯥꯠꯈꯤꯒꯅꯤ ꯑꯗꯨꯅ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯇꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯂꯩꯕꯅꯤ ꯕꯥꯏꯕꯜꯗ ꯐꯖꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯊꯥꯖꯃꯤꯟꯅꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯕꯥꯏꯕꯜ ꯐꯖꯅ ꯄꯥꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯔꯒ ꯀꯥꯁꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯏꯜꯂꯝꯒꯗꯒꯦ ꯀꯔꯤ ꯆꯥꯔꯝꯒꯗꯒꯦ ꯏꯁꯣꯔꯅ ꯑꯁꯤ ꯇꯧ ꯍꯥꯏꯕ ꯃꯥꯒꯤ ꯌꯥꯊꯪ ꯏꯟꯕ ꯇꯥꯔꯦ ꯑꯁꯤ ꯆꯥꯒꯅꯨꯀꯣ ꯊꯛꯀꯅꯨꯀꯣ ꯍꯥꯏꯕꯁꯤꯡꯗꯣ ꯆꯥꯗꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯜꯂꯣ ꯍꯥꯏꯕꯅꯤ ꯉꯁꯥꯏꯒꯤ ꯅꯈꯣꯏ ꯁꯦꯡꯉꯨ ꯃꯔꯝꯗꯤ ꯑꯩ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯧꯅ ꯁꯦꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯁꯦꯡꯕ ꯃꯤꯁꯤꯡꯗꯨꯅ ꯁꯔꯒ ꯂꯩꯕꯥꯛ ꯀꯥꯒꯗꯕꯅꯤ ꯃꯔꯝꯗꯤ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕꯁꯤꯡꯗꯣ ꯄꯥꯞ ꯀꯧꯏ ꯁꯦꯡꯗꯕ ꯀꯧꯏ ꯃꯈꯣꯏꯗꯣ ꯁꯤꯒꯗꯕꯅꯤ ꯃꯁꯤ ꯐꯥꯔꯁ ꯖꯣꯟ ꯆꯦꯞꯇꯔ 3:4 ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕꯗꯣ ꯄꯥꯞꯅꯤ ꯍꯥꯏꯌꯦ ꯑꯗ ꯔꯣꯃꯟ ꯆꯦꯞꯇꯔ 6:23 ꯄꯥꯞꯀꯤ ꯃꯍꯩꯗꯤ ꯁꯤꯕꯅꯤ ꯍꯥꯏꯌꯦ ꯁꯤꯒꯗꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯃꯊꯛꯁꯤꯗꯁꯨ ꯁꯦꯡꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯝꯕ ꯃꯤꯁꯤꯡꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝ ꯃꯩꯅ ꯊꯥꯒꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯊꯥꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯆꯥꯕ ꯊꯛꯄꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯁꯤꯡꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝ ꯃꯩꯗ ꯊꯥꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯃꯤꯟꯅꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯕꯥꯏꯕꯜ ꯐꯖꯅ ꯄꯥꯁꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯃꯨꯟꯅ ꯌꯦꯡꯁꯦ ꯈꯔꯗꯪ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯦꯝꯗꯅ ꯉꯥꯡꯕꯁꯤ ꯇꯧꯒꯅꯨꯁꯤ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯕ ꯅꯠꯇꯕ ꯃꯈꯩꯁꯤꯗꯤ ꯏꯁꯣꯔꯅ ꯑꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯃꯇꯨꯡ ꯏꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯤ ꯇꯧꯔꯝꯃꯨꯀꯣ ꯍꯥꯏꯕ ꯃꯥꯒꯤ ꯌꯥꯊꯪꯁꯤ ꯉꯥꯛꯁꯦ
ꯃꯤ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯇꯧꯔꯝꯁꯤ ꯑꯗꯨꯒ ꯆꯥꯒꯅꯨꯕꯨ ꯍꯥꯏꯕ ꯆꯤꯟꯖꯥꯛꯁꯨ ꯆꯥꯔꯝꯗ꯭ꯔꯒ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯔꯒ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯕꯅꯤ ꯇꯥꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ